ꯁꯣꯝꯒꯤ ꯍꯥꯟꯅ ꯃꯤꯠ ꯀꯌꯥꯔꯛ ꯁꯦꯝꯈ꯭ꯔꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯆꯍꯤ 10 ꯃꯃꯥꯡꯗ ꯑꯃꯨꯔꯛ ꯑꯗꯨꯗꯨꯒ ꯆꯍꯤ 1 ꯃꯃꯥꯡꯗ ꯑꯃꯨꯔꯛ ꯑꯃ ꯃꯃꯥꯡꯗ ꯑꯃꯨꯔꯛ ꯑꯣꯀꯦ ꯑꯅꯤꯔꯛ ꯀꯣ ꯑꯣꯀꯦ ꯍꯥꯟꯅ ꯁꯦꯝꯕꯗꯣ ꯃꯃꯤꯡꯗꯤ ꯄꯜꯂꯣꯏꯁꯦ ꯑꯗꯨꯏꯁꯨ ꯗꯣꯛꯇꯔ ꯍꯥꯏꯗꯤ ꯀꯔꯤ ꯑꯣꯏꯕ ꯗꯣꯛꯇꯔꯅ ꯁꯦꯝꯒꯦ ꯍꯥꯏꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯟꯗꯤ ꯅꯠꯇꯦꯕꯀꯣ ꯑꯣꯀꯦ ꯑꯦꯟ ꯗꯦꯟ ꯑꯗꯨꯏ ꯃꯃꯥꯡꯗ ꯐꯥꯔꯁ ꯇꯥꯏꯝ ꯁꯦꯝꯕꯗꯨꯗꯤ ꯃꯥꯅ ꯁꯦꯝꯕꯗꯣ ꯑꯗꯨꯝ ꯐꯖꯅꯕꯨꯗꯤ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯈꯔ ꯄꯤꯛꯅ ꯁꯦꯝꯃꯦꯕ ꯑꯗꯨꯒ ꯁꯣꯝꯁꯦ ꯑꯩꯁꯦ ꯌꯦꯠꯇ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯠꯁꯦ ꯍꯦꯛꯇ ꯁꯦꯞꯀꯜꯂꯦꯕ ꯑꯗꯨꯗꯨꯒꯤ ꯁꯦꯝꯗꯣꯛꯄꯅꯦꯕ ꯑꯗꯨꯗ ꯊꯤꯔꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯦꯃꯦꯔꯥꯁꯦ ꯑꯝꯇꯪ ꯆꯪꯁꯤꯜꯂꯒ ꯎꯠꯀꯦꯀꯣ ꯅꯪꯒꯤꯁꯦ ꯁꯣꯝꯒꯤ ꯃꯤꯠꯊꯨꯞꯁꯤꯅ ꯌꯥꯝ ꯄꯤꯛꯅ ꯇꯥꯔꯤꯀꯣ ꯃꯤꯠ ꯎꯏꯁꯤꯟꯕꯤꯌꯣ ꯃꯣꯏꯅ ꯂꯧꯕꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯂꯧꯅꯕ ꯍꯣꯠꯅ ꯃꯥꯜꯂꯦ ꯃꯤꯠ ꯄꯥꯡꯕꯗ ꯃꯅꯨꯡ ꯆꯪꯒꯗꯕꯗꯣ ꯆꯪꯗ꯭ꯔꯦꯀꯣ ꯃꯤꯠ ꯄꯥꯡꯕꯤꯌꯨꯅꯦ ꯃꯤꯠꯊꯨꯞ ꯐꯖꯅ ꯁꯨꯃꯥꯏꯅ ꯆꯪꯒꯗꯕꯗꯣ ꯆꯪꯗ꯭ꯔꯦ ꯑꯦꯟ ꯇꯥꯎꯔꯒ ꯂꯩꯔꯦ ꯄꯤꯛꯑꯦꯀꯣ ꯃꯤꯠ ꯄꯥꯡꯕꯤꯌꯨ ꯁꯣꯝꯒꯤꯅ ꯁꯥꯏꯖꯇꯤ ꯑꯗꯨꯝ ꯌꯥꯏ ꯁ꯭ꯀꯤꯟ ꯈꯤꯇꯪ ꯂꯨꯖ ꯑꯣꯏ ꯑꯗꯨꯕꯨ ꯏꯟꯅꯔ ꯀꯣꯔꯅꯔꯁꯦ ꯐꯖꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯅꯪ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯁꯦ ꯔꯥꯏꯠꯁꯦ ꯂꯦꯐꯀꯤ ꯇꯥꯏꯞꯇ ꯆꯥꯎꯍꯟꯅꯤꯡꯕ ꯑꯗꯨꯒ ꯏꯟꯅꯔ ꯀꯣꯔꯅꯔꯒꯤ ꯁ꯭ꯀꯤꯟ ꯇꯤꯡꯉꯒ ꯂꯩꯕꯁꯦ ꯐꯍꯟꯅꯤꯡꯕꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯅꯤꯡꯉꯤꯁꯦ ꯃꯤꯠ ꯁꯦꯝꯃꯨꯕꯗꯒꯤꯀꯣ ꯔꯤꯒ꯭ꯔꯦꯠ ꯇꯧꯕ꯭ꯔꯥ ꯇꯧꯋꯦ ꯌꯥꯝ ꯁꯨꯡꯁꯦꯝ ꯁꯦꯝꯃꯝꯗ꯭ꯔꯗꯤ ꯐꯒꯗꯕꯅꯦ ꯈꯟꯕ꯭ꯔꯥ ꯈꯟꯗꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯤ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯗꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝꯅ ꯁꯣꯏꯌꯦꯅ ꯈꯜꯂꯦ ꯑꯣꯀꯦ ꯀꯅꯥꯗ ꯇꯧꯅꯤ ꯀꯥꯏ ꯇꯧꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯦꯟ ꯁꯣꯝ ꯃꯄꯥꯟ ꯂꯝꯗ ꯂꯩꯗꯅꯀꯣ ꯍꯧꯖꯤꯛ ꯑꯗꯣ ꯃꯄꯥꯟ ꯂꯝꯗꯗꯤ ꯁꯦꯝꯒꯦ ꯈꯟꯕ꯭ꯔꯥ ꯑꯣꯔ ꯃꯄꯥꯟ ꯂꯝꯗꯗꯤ ꯁꯦꯝꯒꯦ ꯈꯟꯗꯕ꯭ꯔꯥ ꯃꯄꯥꯟꯂꯣꯝꯗꯁꯦ ꯑꯩ ꯁꯦꯝꯒꯦꯗꯤ ꯈꯟꯗꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯅ ꯈꯔ ꯃꯤꯊꯨꯞꯀꯤꯗ ꯈꯔ ꯀꯩꯅꯣ ꯑꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯇꯣꯏꯅ ꯇꯧꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯪꯕ ꯍꯦꯟꯕꯅꯤꯅ ꯑꯥꯒꯤ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯈꯪꯉꯝꯗ꯭ꯔꯗꯤꯀꯣ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯟ ꯑꯣꯏꯔꯁꯨꯀꯣ ꯑꯣꯀꯦ ꯑꯦꯟ ꯍꯧꯖꯤꯛ ꯊꯔꯠ ꯇꯥꯏꯝ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕꯁꯦ ꯀꯤꯕ꯭ꯔꯥ ꯄꯥꯈꯠꯄ꯭ꯔꯥ ꯄꯥꯈꯠꯂꯦ ꯅꯍꯥꯟꯈꯩ ꯇꯧꯕ ꯃꯌꯥꯝꯗꯨꯗꯒꯤ ꯉꯁꯤꯅ ꯈ꯭ꯋꯥꯏ ꯍꯦꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯇꯧꯔꯕꯅꯤꯅ ꯀꯤꯕ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯄꯥꯛ ꯀꯤꯗꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯈꯔ ꯔꯤꯁꯔꯁ ꯇꯧꯔꯀꯥꯟꯗꯀꯣ ꯆꯍꯤ ꯊꯥ 3 ꯃꯃꯥꯡꯗ ꯑꯩꯁꯦ ꯔꯤꯁꯔꯁ ꯐꯖꯅ ꯇꯧꯖꯔꯦꯕ ꯑꯗꯨꯗꯨꯒ ꯔꯤꯖꯜ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯎꯔꯦꯕꯀꯣ ꯑꯗꯨꯗꯩ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯐꯖꯅ ꯇꯥꯅꯤꯅ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯅꯠꯇꯕꯤꯗ ꯂꯦꯟꯗꯣꯔꯦ ꯈꯣꯠꯇꯣꯔꯦꯅ ꯄꯥꯈꯠꯄ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯗꯤ ꯂꯩꯇꯦ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏ ꯑꯣꯀꯦ ꯐꯗꯧꯔꯕꯅꯤꯅ ꯐꯥꯏꯅꯦꯜꯂꯤ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯄꯣꯝꯕ ꯈꯣꯠꯄꯒꯤ ꯂꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕꯅꯤꯅ ꯂꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯑꯦꯟ ꯅꯍꯥꯟꯈꯩ ꯆꯍꯤ ꯑꯃ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯃꯤ ꯃꯥꯡꯗ ꯆꯠꯄ ꯈꯣꯠꯄꯗ ꯅꯉꯣꯟꯗ ꯌꯥꯝ ꯔꯦꯁꯇ꯭ꯔꯤꯛꯇꯤꯡ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯑꯗꯨꯝ ꯀꯣꯟꯐꯤꯗꯦꯟꯠꯂꯤ ꯑꯗꯨꯝ ꯃꯤꯠ ꯌꯦꯠ ꯑꯣꯏ ꯃꯥꯟꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯤꯅ ꯀꯩꯅꯣꯁꯨ ꯁꯦꯝꯃꯦꯁꯦ ꯈꯪꯕ꯭ꯔꯥ ꯐ꯭ꯔꯦꯟꯁ ꯑꯦꯟ ꯐꯦꯃꯤꯂꯤ ꯑꯦꯅꯤꯋꯟ ꯎꯅꯕꯗ ꯅꯪ ꯃꯤꯠꯁꯦ ꯀꯩꯗꯧꯔꯤꯒꯥꯏ ꯍꯪꯉꯛꯄ꯭ꯔꯥ ꯍꯦꯛꯇ ꯍꯪꯗꯦ ꯑꯗꯨꯗꯤ ꯄꯥꯡꯅ ꯍꯪꯗꯦꯕ ꯑꯗꯨꯝ ꯃꯁꯥꯒꯤ ꯁꯥꯏꯅ ꯂꯩꯖꯕ ꯃꯥꯟꯕ ꯃꯥꯜꯂꯦꯀꯣ ꯑꯩ ꯍꯥꯟꯅꯒꯤ ꯁꯥꯏꯖꯇꯣ ꯑꯗꯨꯗ ꯑꯗꯨꯝ ꯁꯦꯝꯕꯅꯦꯕ ꯑꯗꯨꯗ ꯁꯦꯞꯆꯤꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯗꯨꯗꯤ ꯃꯣꯏꯅꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯅꯦ ꯑꯗꯨꯝ ꯈꯟꯕꯗꯣ ꯑꯣ ꯃꯤꯅꯗꯤ ꯁꯦꯝꯗ꯭ꯔꯤꯕ ꯃꯤꯒꯤ ꯃꯁꯥꯒꯤ ꯂꯩꯖꯕ ꯃꯥꯟꯕꯗꯣ ꯑꯣꯀꯦ ꯑꯗꯨ ꯅꯪꯅꯗꯤ ꯁꯦꯝꯃꯦ ꯈꯪꯖꯕꯅꯤꯅ ꯃꯤꯅ ꯈꯪꯗ꯭ꯔꯁꯨ ꯅꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯗꯤꯄ꯭ꯔꯦꯁꯤꯡ ꯑꯣꯏꯕ ꯀꯩꯅꯣꯗꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯀꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ 29 30 ꯁꯨꯗꯣꯏꯅꯦ ꯃꯊꯪ ꯊꯥ 3ꯗ ꯋꯥꯔꯀꯤꯡ ꯑꯣꯏꯔꯤꯕꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯂꯣꯏꯁꯤꯟꯕꯤꯌꯨꯀꯣ ꯃꯤꯠ ꯄꯥꯡꯕ ꯑꯝꯇꯪ ꯁ꯭ꯋꯥꯏꯗ ꯌꯦꯡꯉꯨ ꯂꯣꯏꯁꯤꯟꯕꯤꯔꯣ ꯁꯣ ꯍꯧꯖꯤꯛꯀꯤ ꯀꯦꯁꯇꯨꯒꯤ ꯁꯦꯝꯕ ꯂꯣꯏꯔꯕꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯗ꯭ꯔꯤꯀꯥꯟꯗ ꯁꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯕꯤꯐꯣꯔ 1 week 2 weeks and 17 daysꯀꯤ ꯐꯣꯇꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯦ ꯃꯤꯠꯁꯦ ꯃꯇꯝ ꯈꯔ ꯄꯣꯝꯕꯒꯤ ꯃꯤꯠ ꯄꯥꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ ꯑꯦꯟ ꯌꯦꯠꯀ ꯑꯣꯏꯒ ꯈꯔ ꯃꯥꯟꯅꯗꯕ ꯃꯥꯟꯕꯁꯦ ꯇꯞ ꯇꯞꯅ ꯄꯣꯝꯕ ꯍꯟꯊꯔꯀꯥꯟꯗ ꯂꯣꯏꯅ ꯐꯔꯛꯄꯅꯦ
So sigi case ki 1 week ki result se yam phajana tare na khale and nauna semba mi amagi tawbadu maina yet oiga kitang khenaba pomba khenarbi and recovery se sum makha chathara kanda hena phajarakani and shape se almost manarakani and inner corner tight over skin ki gaje asise loina pharakani na khale. Similarly atopa mi gi hana tawkiba 1 week ki result ka kuira kanda pura pharakanda number photogasm yengminase yet oi khar manadabane and inner corner skin tight over man baje tapna dum recovery phajan tawrakanda loina pharakpani.